Torbung Gram Panchayat ki area da dukan ama yum ahum mai thakre khut thoknabada CRPF ama soklei. Torbung GP gi yum lising amaga chamnga rom kuki militant sing na mai thadorokpada pungtum tumgadaure Pradhan Sanahanbe. Chief Minister resign tawgani haibada tinkhiba miyamda de tear gas kaptraga singjamai da kapkhribasi loina halagi haidibra maira paibi sing Kangpokpi da kotu gi total shutdown gi khongjang numit nini sukhre. Club amasung maira paibi chamaga yangkhai ni thoige Manipur awang singkhai kanba clubs and maira paibi apunba lupna July kunda YOSC football ground da separate administration gi mayokta joint peaceful sit-in protest pangthokadaure sekmai gi mamang sing amasung Phailen kuki khulda khut thokna khrei ngarang nungthil pung 6 helakpada Imphal West district ke sekmai PS na koliba sekmai gi mamang sing hairaga su khangnaba nongpong ningthau singgi saruk yauna chingsang asida leiba Phailen kuki khulda kuki militant singa Mitei khul ngagliba khunja singa gi marakta akanba mongda khut thokna khrei thokdok asi kuki militant singna hana singsang paring asige makhongda leiriba mafam singda nongmai kapa horakibani haire me ahum gi nungthildage kuki phurupna konseliba apikpa kanglup singi miyoi sing punsinduna landarakibagi ahan balan famoikiba Surachanpur amasung Bisnupur district ani gi taina famda leiriba Torbung amasung masigi akoibada leiriba khulsingi yumsing thengkhang naina mai thadorokhrba matungda ngahan ahingdasu yum oinasu leinaba achoba godown amaga samnariba dukan ama amasung yum ahum mai thadoklambadage Torbung Gram Panchayat ki Pradhan Sanam Sanahanbina phongdorokbada maki GP asigi manungda leijarakhiba mitei gi yum lising amaga chamnga rom hogjik pungtum tumgadaure haire mahakna hai Torbung GP da leiriba apunba ward masing taruk ne ward sing asigi manungda ward number 5 amasung 6 da leiramba mitei gi yum sing hanana tumna mai thadokhrei Ward number 2 gisu yum phana yamna mai thadokraga hogjik yum ani gumbadang leihore Ward number 1 dana yum taraga taruk mai thadokre hairakhe aduga ngahan ahing nongyai chabuk yauramdaida amugana kuki militant singna matik saba khusu khulai sing pairaduna changsilaglaga mai thadoklamkhiba wholesale waina phamba dukan amasung masigi godown yauna tongan tongan ba miyoi ahumgi yum sing asina Torbung Ward number 5 ki manungsana leibani haire Mai thadoklamlaba dukan godown amasung yum oina leinaba kasing asina chingakham sopen kobam yoi amagi ni aduga yum sing mai thadoklamkhiba singna angom ibomcha chahi 95 angom mangge chahi 62 amasung angom inauksa chahi 95 kobam yoi singi ni haire dukan amasung godown yauna yum sing asi mai chaklaglabasu mafam asida changsilubada khudong sada ba mayok nagani khanba manba mawongda fire brigade laktuna kallakhide Adumoy na magdukan amasung godown gi saruksing tumna ba chahodabadage leihoriba polamsing ngarang ayuk lawthokna ba honarubadasu makhata na khudong thiningai oi haibadage lawthokhide haide GPS gi Pradhan Sanam Sanahanbina makhata na phongdorokpada Torbung GP gi manungda leiba mitegi yumsing gi apunba masing lising amaga chamnga rom oigani adubo hogjik yumsing asigi manungdage chada marifu yauna mai thadokhrei mai chakhi basida sangoi ama yaukhi hairaduna Dukan amasung godown yauna yumsing ase mai tharakpadage mafam asigi akoibada leiriba security personnel singna nongmai kaptuna makhata na yum mai tharaktana ba amasung mafam adudagi chathina ba honakhe masida nakalani gi marakta khut thongnarakpadage CRPF ki personnel ama makhongda nongmai maruna panbadage 9 Assam Rifles ki military hospital da pukhatuna laika nakhi haire maram asina asigumba thodok asi makhata na thoroktana bagi damak Torbung Kaithel manakta BSF ki post ama thamba aduga Maraktana IRB MR gi post ama thambirabade khunja singna mai chaktriba yum singda leiduna ngakchabada khudong chagani haina su phongdorokhe Kangpokpi gi ti khulenda khunja singna counter blockade tawkhre Committee on Tribal Unity Kotu Sadar Hills na tha sigi taraga taruke ahing nongyai dage NH2 paring da chatharagliba pung humbudraga ni thoigi total shutdown asida Senapati dagi Kangpokpi phauduna tangai fadaba thabak singi chathok chasin tawrakpa khunja singda Kotugi volunteer singna athingba thamlubadage phoisaunaraba phurup amagi miyoi singna ngarang numit jungba mamangdage nungthil phaubada Kangpokpi district ki manung chaliba ti khulenda counter blockade ki khongjang sing changsinkhre Lucy maring laikhidabagi thodok UNC Kokomi amasung Manipur lengakagi marakta yasinaba purakre